KNAꯒꯤ ꯃꯦꯝꯕꯔ ꯑꯅꯤꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃ ꯀꯪꯂꯥꯇꯣꯝꯕꯤꯗ ꯇꯝꯊꯤꯅ ꯄꯨꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯇꯔꯥꯏꯅ ꯂꯧꯗꯦ꯫ TAKL Manipur ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ KNAꯒꯤ ꯃꯦꯝꯕꯔ ꯑꯅꯤꯅ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯥꯝꯖꯣꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯆꯥꯎ ꯚꯤꯂꯦꯖ ꯍꯧꯖꯤꯛꯅ ꯀꯪꯂꯥꯇꯣꯝꯕꯤꯗ ꯂꯩꯕ ꯑꯣꯇꯣ ꯁꯥꯔꯚꯤꯁ ꯇꯧꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯀꯤꯡꯁꯟ ꯀꯥꯡꯁꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯪꯂꯥꯇꯣꯝꯕꯤꯗ ꯇꯝꯊꯤꯅ ꯄꯨꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯇꯥꯡꯈꯨꯜ ꯑꯖꯦꯀꯇ ꯃꯅꯥꯎ ꯂꯣꯡ TAKLꯅ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯇꯦꯔꯣꯔꯤꯖꯝꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯔꯛꯂꯤ꯫ TAKLꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ KNAꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜꯁꯤꯡ ꯐꯣꯡꯅ ꯌꯥꯖꯒꯗꯕꯅꯤ꯫ KNAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯄꯣꯂꯣꯖꯤ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯝꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯨꯡ 72ꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯁꯥꯎꯗꯔꯟ ꯇꯥꯡꯈꯨꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯀꯩꯊꯦꯜꯁꯤꯡꯒꯤ ꯃꯄꯨ ꯇꯥꯡꯈꯨꯜꯁꯤꯡꯒꯤꯅꯤ꯫ ꯃꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯁꯥꯏꯟꯕꯣꯔꯗ ꯅꯠꯇ꯭ꯔꯒ ꯁꯤꯝꯕꯣꯜ ꯊꯦꯠꯄ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯦꯁꯦꯟ ꯀꯥꯡꯕꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯥꯃꯣꯟ ꯀꯝꯄꯨ ꯈꯥꯕꯝꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯁꯟꯖꯣꯏ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯣꯛꯇꯔ ꯑꯗꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯔꯤꯝꯁꯇ ꯂꯥꯛꯇꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯆꯩꯔꯥꯛꯄꯤꯌꯨ, ꯋꯤ ꯋꯥꯟ ꯖꯁꯇꯤꯁ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯈꯣꯜꯂꯥꯎꯁꯨ ꯂꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯁꯟꯖꯣꯏ ꯃꯤꯁꯤ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯅ ꯊꯧꯁꯥꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏꯒꯤ ꯃꯇꯩꯃꯅꯤ ꯍꯥꯏꯕ ꯌꯥꯝꯕꯦꯝ ꯄ꯭ꯔꯖꯥꯂꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕꯗ ꯉꯔꯥꯡ ꯔꯤꯝꯁꯀꯤ MSꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗ ꯗꯤꯃꯥꯟꯁꯤꯡ ꯐꯪꯕ ꯉꯝꯗꯅ ꯉꯁꯤ ꯑꯁꯤ ꯗꯤꯔꯦꯛꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯟꯖꯣꯏ ꯂꯥꯌꯦꯡꯕꯗ ꯆꯦꯟꯅꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯊꯕꯛꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯛꯊꯠꯄꯤꯌꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯟꯖꯣꯏ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯄ꯭ꯔꯖꯥꯂꯇꯥꯅ ꯃꯈꯥ ꯇꯥꯅ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤ ꯁꯥꯒꯜ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯑꯃꯅ ꯍꯤꯗꯥꯛ ꯀꯥꯞꯂꯕ ꯃꯇꯨꯡ ꯄꯦꯁꯦꯟ ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯁꯟꯖꯣꯏꯒꯤ ꯂꯣꯏꯅꯕꯤꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯋꯥ ꯁꯥꯗꯅ ꯂꯩꯊꯣꯛꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯥꯎꯅꯨꯄꯥ ꯁꯟꯖꯣꯏ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯂꯧꯔꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯈꯪꯕ ꯄꯥꯝꯕꯒꯤꯗꯃꯛ ꯗꯤꯔꯦꯛꯇꯔ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯈꯤ꯫ KNAꯒꯤ ꯃꯦꯝꯕꯔ ꯑꯅꯤꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃ ꯀꯪꯂꯥꯇꯣꯝꯕꯤꯗ ꯇꯝꯊꯤꯅ ꯄꯨꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯇꯔꯥꯏꯅ ꯂꯧꯗꯦ꯫ TAKL Manipur ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ KNAꯒꯤ ꯃꯦꯝꯕꯔ ꯑꯅꯤꯅ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯥꯝꯖꯣꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯆꯥꯎ ꯚꯤꯂꯦꯖ ꯍꯧꯖꯤꯛꯅ ꯀꯪꯂꯥꯇꯣꯝꯕꯤꯗ ꯂꯩꯕ ꯑꯣꯇꯣ ꯁꯥꯔꯚꯤꯁ ꯇꯧꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯀꯤꯡꯁꯟ ꯀꯥꯡꯁꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯪꯂꯥꯇꯣꯝꯕꯤꯗ ꯇꯝꯊꯤꯅ ꯄꯨꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯇꯥꯡꯈꯨꯜ ꯑꯖꯦꯀꯇ ꯃꯅꯥꯎ ꯂꯣꯡ TAKLꯅ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯇꯦꯔꯣꯔꯤꯖꯝꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯔꯛꯂꯤ꯫ TAKLꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ KNAꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜꯁꯤꯡ ꯐꯣꯡꯅ ꯌꯥꯖꯒꯗꯕꯅꯤ꯫ KNAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯄꯣꯂꯣꯖꯤ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯝꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯨꯡ 72ꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯁꯥꯎꯗꯔꯟ ꯇꯥꯡꯈꯨꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯀꯩꯊꯦꯜꯁꯤꯡꯒꯤ ꯃꯄꯨ ꯇꯥꯡꯈꯨꯜꯁꯤꯡꯒꯤꯅꯤ꯫ ꯃꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯁꯥꯏꯟꯕꯣꯔꯗ ꯅꯠꯇ꯭ꯔꯒ ꯁꯤꯝꯕꯣꯜ ꯊꯦꯠꯄ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯏꯈꯠꯄ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯆꯤꯐ ꯀꯟꯖꯔꯕꯦꯁꯟ ꯑꯣꯐ ꯐꯣꯔꯦꯁꯠꯀꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯥꯏꯈꯠꯂꯛꯂꯤꯕ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯍꯦꯗꯃꯦꯟꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯧꯃꯤꯁꯤꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯐꯪꯂꯤꯕ ꯐꯣꯔꯦꯁꯠ ꯄ꯭ꯔꯗꯛꯇꯁꯤꯡ ꯑꯁꯤꯕꯨ ꯂꯣꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯟꯊꯣꯛꯇꯨꯅ
community sing chakhwathanba amadi akoibagi phibam ngak senuna thamba ngamgani haina phongdoke mahaki khongsaradu district asiga yumlonari ba Myanmar ga tainabada leiba khulsing maru oina sinsa lumpu pungpa khulen amasung leisang khulsing da jatuna mafam aduda paikhatliba maru oiba project singi hauzik oiriba phibam sing yangsin khongsat aduda khulsing aduda leiramba village headman amadi community leaders sing da anurag baspaina mafam aduda phangba umangi pothok sing matam sana amadi maram sana sisinaduna semitlon phagat hanaba honaba tangai fade mahakna makha taraduna pairiba khulsing asi bamboo leiba maramna khul asida paksana wa thaduna sermelon phagat hanba ngambagi oithokpa lei amadi hairiba khongthang asina khulsing asi tungkoiba sakhwat khongthang da achoba mateng oigani haike Operation Theater da surgery tawringai da nurse ka natabali chalamba Dr. UK Trabune na ngakpikre Operation Theater da patient amagi surgery chatringai marakta patient bu thadoklamlaga nurse ka natabali chalamba Pakistan ki doctor ama UK gi medical tribunal na mahaki medical registration da sahi ani rom section na laina bagi haikibaga loina ngakpiraduna amuk hana practice tawna bagi ayaba pikre hairi report asigi matungina thodok asi London gi hospital amada lisingani kulhumdoi da thokibani Thaudok asida mara leiraba Pakistan ki doctor Suhail Anjumna phongdokkibagi matungina Operation Theater da surgery tawringai manungda nurse ka mari leinakiba adu patient adu arubu phibamdagi mapan thoklakre haiba chapsaba khangmadagi patient adu buthadokhlambani Doctor gi wafam adu UK Medical Tribunal na chumi haina khanglakrabasu thaudok adu doctor shingi oina mingchat jamna sokpa oiba maramna sahi ani gi section na leinabagi chairak pikibani haina su report asina makhatari Dr. Furubei Rims da ana Layengbagi leinaba Thabak thorampuna Khudaktagi Lepkhre mathau ningthina pangthoriba Rims ki senior doctor ama Furubei haibgi wahauda Khudaktagi ana Layengbagi leinaba Thabak thorampuna leple haina Rims ki Teachers and Medical Office Association na phongdoragli association asina thadorakpa cherola mana hai Rims athokiba laibak thiba thodok adugidamak nungaitaba fawi adumoinamak khwaidiki mathau ningthina pangthokliba senior doctor amada yumpham yautaba maran pisinduna ka henba thong Chatarambadu akan mamong yaningde Dr. Furubei thawong yaningda phongdokpa oina Rims ki OPD emergency routine OT amadi PM ina singba service puna Khudaktagi leple Dr. Furubei da chenariba sing faraga matik saba chera phanganbaga loinana Dr. Singbu mathau ningthina pangthok saba yanabagi thorang Laukhatriba Pawba Makhatana Khongjang Jangtingtigani Adumoinamak Hanadagi Rims da emit tawguna lairiba patient singdi Makhatana adumak layangkigani Rims ki authority na FIR ama laukhatlaga Dr. Furubei chenariba singi mathakta legal action laukhatkadabani Rims complex manungda healthcare provider sing asoi angam yawgana mathau pangthokpa ngamhangadabani yumpham yawdaba maral kya Dr. singi mathakta pisinduna social media da sandurakliba matangda Rims authority na singdokadabani amasung security gi asoiba laikhibagi matangda Rims ki authority na pungphaba inquiry chatagadabani hairi amaromda Rims athokiba thodok aduga mari lena mathau taba thorang punamak laukhalagani haina Institute asigi media sian thatorakpa cherol amana phongdorakli cherol asina hai angang unabada nupi ama lekidabiki matangda nungaitaba phongdokli adumoinamak Rims ki professor amada khuthabaga loinena hospital gi lanthum amang ata thoganbagi thawong adu akan mamongda condemn tawi Pung kunmari gi banna mahausa gi punsida yamna sauna kaiba pikre kumja lising matama panni puma pan gi September kunma thoida Bharat lengakna Manipur bunamduna Bharatta tilan khiba Manipur merger agreement tawan khiba numit asibu yaning da phongdoktuna Manipur gi lal harup ama oiriba National Revolutionary Front Manipur NRFM na ngasi Manipur pumbada kaukhiba pung kunmari gi banna mahausa gi punsida yamna sauna kaiba pikre banna sina maram oijna lamdam asigi maru oiba lambi singda gari sing senakide khwairamban kaithen yauna tampaki district sing da leiba kaithen sing kanakide dukan sing thong hangna kide nomaizing numit oikibaga lonena lenga kyamadi nail mahiroi sang sing amadi office sing thong hangna kide adumoinamak analayeng amadi lining laison gamari lenaba thoram sing pangthokna kibaga lonena lanai gari sing dikhara makhai Sanake, Maru oina oil pump sing thong lon kivana maram oiduna lambida sachin taur kiba engine panba gari sing thau hana bhona bada awaba kharama khaidi
ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯄꯨꯡ ꯀꯨꯟ ꯃꯔꯤꯒꯤ ꯕꯟ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯥꯜꯍꯧꯔꯨꯞ ꯑꯅꯤꯒꯤ ꯂꯥꯟꯃꯤ ꯑꯍꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯉꯔꯥꯡ ꯁꯦꯞꯇꯦꯝꯕꯔ 10 ꯑꯃꯗꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ RPF-PLAꯒꯤ ꯂꯥꯟꯃꯤ ꯑꯃꯒ ꯄ꯭ꯔꯤꯄꯥꯛ ꯂꯥꯟꯃꯤ ꯑꯅꯤꯒ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ PSꯅ ꯀꯣꯟꯕ ꯀꯣꯡꯕ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯀ꯭ꯔꯣꯁꯤꯡ ꯃꯅꯥꯛꯇꯒꯤ RPF-PLAꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯒꯠꯈꯤ꯫ ꯐꯥꯔꯕ ꯂꯥꯟꯃꯤ ꯑꯗꯨ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯔꯥꯝ ꯀꯨꯃꯥꯔ ꯁꯔꯃ ꯑꯦꯂꯥꯏꯁ ꯔꯥꯏ ꯀꯨꯃꯥꯔ ꯑꯦꯂꯥꯏꯁ ꯀꯨꯃꯥꯔ ꯆꯍꯤ 62 ꯀꯧꯏ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 18ꯗꯁꯨ ꯄ꯭ꯔꯤꯄꯥꯛ ꯂꯥꯟꯃꯤ ꯑꯅꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ PSꯅ ꯀꯣꯟꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 12ꯇꯒꯤ ꯊꯣꯛꯁꯣꯝ ꯃꯅꯤ ꯃꯇꯨꯝ ꯁꯤꯡꯉ ꯑꯦꯂꯥꯏꯁ ꯃꯅꯤ ꯑꯦꯂꯥꯏꯁ ꯀꯕꯣꯛꯂꯩ ꯆꯍꯤ 10 ꯑꯃꯗꯤ ꯅꯤꯡꯊꯧꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 3ꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯝꯁꯥꯒꯔ ꯁꯤꯡ ꯑꯦꯂꯥꯏꯁ ꯈꯨꯃꯟꯆꯥ ꯆꯍꯤ 24 ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯣꯕꯥꯏꯜ ꯑꯅꯤ ꯁꯤꯝ ꯀꯥꯔꯗ ꯑꯅꯤꯁꯨ ꯐꯥꯒꯠꯈꯤ꯫ ꯃꯈꯣꯏ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛ ꯗꯨꯀꯥꯟꯁꯤꯡ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡꯗꯒꯤ ꯁꯦꯟ ꯈꯥꯏꯕꯗ ꯆꯦꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫